Meitei singi oina yamna maru oiba mafam ama oiriba Thangjing amasung Koubru asi ngasibo kada phangdana leiriba asi mafam adu chatuna khogi lai khuramba khogi thoni tawjabagi khudongchaba phangdabasi oza kamaina yengbe yai akhoigi senglaba laifam leina susu India ki leiriba security force ngasina matik sana ngakpirakanda Amarnath yatra soidana chaliba adugumna akhoi su sinbiba mathou tadabra oza kamaina ngi masi matangse yam koires je khoina mayam khadaraga dum lakhiba Meitei singidi khoi khwaidagi pai pu singi horapam ama oiribani haidana hainariba thajanariba khogi asengba mafamse khoi Koubru jini aduga Thangjing sina khogi aukiba miron kayagi kawgraba khoi yengshinba thoktraba matamdagi hawraga khogi Meitei khunaina khogi Meitei proof sina khurummaga lakchariba moirang kanglairongi khogi tana thana yadraba sigi wari singun siga mari leinana khoina Thangjing haiba ibudol Thangjing gi laifam khubamche masi chalaga dum chahi khudingi khurumdana lakpani adu kuire chahi ahum si khoi chatpa phangtana leire masida haining di Manipur government na haiba mafam ani se Koubru amadi Thangjing hai mafam ani se yamna sacred place amoina asengba mafam amani aduna masida protect ogadamne haina historical site amoina laphotana sacred site ona laphotana odu protect ogadamni haibagi order lairabani haiba government na tawkiba laphokhiba thabaktu gi matungina ekhoigi ipa ipugi haurakpham oiriba Koubru da chadaga lai khurumnagi ayabase pidanaba government na athuba matamda singadabani masi kuire masi kenosi wafam si laisi aduga masigi irangje leitri mamang da su Koubru kabada koi kangpokpida leiriba miyoi sina athingba khara pirakpagi wafam mayamum si mamang da leirabani ana ba khoigi oijeriba mafam sisu maminga atopa thonjandana khoigi oiba version amada haidai khoigi oiba londa thondana leiki ana suwain leiriba mayam chi yengaga da athingba mayam si atuba matamda lokthok haibasi state government sigi mathauni ana governor madu sabchan tawum thoi full security pirakana da musi mafam se ngak selaga dum thamgada bani thamaga koi kan to hande da bani sekuromani engji aksardam mandi koi Ahmedabad ta terrorist attack to tuni mamang da su security piraga lei Ahmedabad ta lei ba hoji Gandhinagar ki